Akasvani Imphal Ngangom Kiran Pau Pajari Ahanbada Marweba Pau Covid number Mudunami Sibig Sang Hengalakpada Mukhyamantri Nongthamam Biren Singh Nungnang Mapongdokrai Manipur International Textile Expo Manitex Lisingani Kun Imphal Iskinil Kuti Dangarangdagi Haukre Amashung Leba Sta Hojik COVID-19 positive Oiba Migi Masing Lak Lising Homputrani Thoi Chani Mariputra Humdoi Lady Laibak asina malem gi laichit oiriba COVID-19 gi mayok to punna ama toina lan thengnari lamdam se gi miyamna sakhang narba miyoi kayana su lan phamasi da mai pakna na bagi damak Akasvani Imphal gi ipaw gi khuthang da mipum khudimakna arai bu thawong ohum face mask uppa amagamaga phut taruk lapna na leiba mai mit amadi khutsa toina hamdoktuna taru tanana thamna na ba apil tawna rakli Manipur gi sakna bi sai shakpi Thongram Lakshmi na COVID-19 dagi ngak thokna na ba miyam da apil tawduna hai Ahan ba maktada Thongram Lakshmi na miyam da khurum zabagaloinana wahai kharadang haijari madudi miyam ne hena khangnar ba wafamni haujik luraba laina COVID-19 haina khangnariba laina laishet asina maram oiraga miyam da sandok pa hengalakliba sigi yenglaga aikoi khuding makna virus asidagi ngak thokna ba tangai fadaba niyam ahum ngak na chatminasi yum dagi mapal hek thokpaga face mask uppa mi amagi marakta foot taruk gi social distance ngakna thambiba amasung sapon amadi hand wash sijinaduna khusa seng na hamdok piba kawbiroidabani maramasina aikoi khudingmak niyam singa singakna chatminasi haiduna Thongram Lakshmi na miyambu amukka na khurumjari Haujik mapung oiba pau Covid na maram oiduna mi sibig sang hengalakpada Mukhyamantri Nongthamam Biren Singh Nungnang Phongdokrai Janims Hospital da phamung chama leiba dedicated Covid block amangarang sangabagi thorom da wangang bada Mukhyamantri na hai laina asina nabadagi sibig sang leptana hengalakpa sina laichit asi thengnana bohona ba masung layengbagi thabakta aho bakhara leirabra haibagi chingna baleire Maramaduna doctor nurse madi paramedical staff singna hojik honari basidagi kharagi han honaduna laichit asi thengna bada ahenba thodang lobina ba Mukhyamantri na appeal tawki Thausadabadagi laina asina kanaguma mi amata shehloidabani haina su Mukhyamantri na phongdokki Mukhyamantri na hai ana layengi lamda thabak tawriba mi singna laina asi chokthaban naidana awabu khudong chadaba kaya mayokna bagloina na thengnari habadu sarkar amadi miyam su ningthina khangi makhoina mayokna riba khudong chadaba singmadi dabi singi matangda ningthina yangsingani Manipur ngarang miyoi malutra taruk COVID-19 na nabadagi fagloktuna apunba na faglakku masing lesing kulhumdoi chahum marputra taret yaure na faglakku sang sada marputra dasmik taruk taret ni COVID-19 Command Control Room nangarang numida orum thoki ba cherol amada hai haukiwa pung kun marida mi chama yankai matoi nong COVID-19 positive oiba thenaki masigi manungda general population gi mi chama tarataruk amasung Central Armed Police Force ki kunthra mangani general population gi oina positive oiraba singadu Imphal West gi ni pumatoi Imphal East gi kunthra ni thoi Bishnupur gi tarahumdoi Thobal gi nipan Ukhul gi taruk Tengnopal gi ahum Sorsanpur gi taret Senapati masung Jiribam gi ani amasung Sandelamadi Kangpokpi gi amamamnei Raja siga punu positive case lising kuntaruk satruk marphumanga yaure masig manung dahujik active case lisingani chamapan homputara leiri Manipur International Textile Expo Manitex lisingani kun Imphal Iskinil Kuti dangarang Mukhyamantri N Biren hangdokrai Tharumduda Mukhyamantri na hai lamdam asigi nupisina rajaga sal tungi phiam phagan bada sobu thodang lauri sarkar na ataba mamulda lang phangan batana tana phisabi singasina makhoi pothok sing yonpham leitabagi awabu ko onanabagi damak sarkar na su laishalli Tharumduda wangang da textile mantri TS Biswajit na hai lisingani tarama pal lisingani kungi National Helm Census report ki matung ina Manipur da phisabi lak ani lising tarani thoi masung phisakol lak ani lising tarama thoi rom lai masigi mathakta handicraft artisan lak ani rom su leiri maramasina raja sida handloom sung handicraft masung textile gi lamda haithoi sing thoreba sinmi singi award pleite Handakta Kendra na puthoki balo sungi bil ahmadu lebak asigi lawmi sino pungpana sagut pinaba Mukhyamantri N Birena apil tawri Mukhyamantri ki secretary tengarang pawmi sing wangang brasiri Birena hai billadu lawmi sing yaipana bagi damune masung raj sarkar na bil sing adu pungpana sagutli lawmi sino makhoi pothok dalali amadi commission agent yahondana haktheng na yonjaba ngamna bagi damak sarkar na bil sing adu puthok pani bil ahmadu gi matang dawjik chathari khongjeng asi sagut pidana basu mahakna lawmi sing da apil tawki Manipur Nipan Karpur Sumba village ki saruk ama oriba chorak na lam ekar sohom yang khairom chawba
mafam gi survey hayeng dagi hawrgani mari lenab lamgi mapusina darkar leba se sangsing putoktuna lam survey tawbasida sark yananaba settlement and lands records ki director na thokpa cherol amada khangali ais dingo MLA na haidi raja sida kanglup khudimang na nungsi sanana santi oina lainanaba aman amu bikai khumna basi yamna muktangai phade kangla tungbida ngarang multipurpose community hall ama sanap ki urep yung tambagi thoromda Sri Dingon hai Mukhyamantri N Biren lusingba sarkar sina Manipur da singthaningai oina santi musung sokot pupurak pangamlei sokot thorang thabak sing paikhlakpada miyan mating pangmina basu MLA na makhata na phongdokki tabiriba pawsi Akashvani Imphal lagini Laibak asida hauzik COVID positive oiba migi masing lak ohom lising humputrani thoisani marputra homdoi lari masyapan positive case ki sada ahom dasmik nipan ama kaktani Haksal Mantralogi pauna hai COVID-19 dagi na farpu ki sang sada marputra mari dasmik tarit mari yaure test tokibo COVID ki sample masina ngasi phawbuda koti taramanga yob ngamkre hauke pung konmari da COVID ki sample lak mapan lising kunithoi hena test toki Imphal ngasi phongba pause singimaro pausing namak hauzik Wahengbam Rajesh lere Rajesh Thagatsari Kiran Imphal ngasi phongba pause singi ahan balamai de phongnari ba maroiba pausing di Mukhyamantri N Biren na Jenims de phamung chama leiba COVID block hangtokhiba amasung thoramadu da mahakna phongdokhiba wafam sing International Textiles Expo Manitex Mukhyamantri N Biren nila kuthida hangtokhiba International Human Rights Day pangthokibagi thoram Manipur ngarang phawda oikiba COVID-19 gi report amasung parliament pass tokiba farm law sing sogot pinaba Mukhyamantri na tokiba apil singba pausing tongan mamong de headline toduna fongle Jiribam da mitop sangthilakpa police khaktana thingbang ngamloi miyangi thokdang lei Jiribam gi industry sing hingar anba wafam amasung Jiribam na sothari basi mafam dugi miyamna daita logjagadabani haiba Lok Sabha MP Dr. R.K. Ranjan gi wafam Ichel Express ki ani suba headline amasung Naharo gi thokdang amadi Morning Bell gi anchor kalam da fongle Chalok subdivision gi agri office sahi kaya thabak amata tawduna leirakle ima kaithel lamkhai kaithel hianglam wabgai sanabgi jatra hunkrabasu sahi ama pharba phawba sanabgi mami tadri haiba paw huyelan pawgi ahanba amadi anisuba headline tawre Manipur da plastic recycle tawduna gamla pipe bottle amadi atei polam sabagi akhanaba paw ama Imphal Free Press ki anisuba headline tawri ngasi amuba firal singkhatuna CAA gi mayokte leiri takani haiba mahiroi loop singi wafam irebaki anchor kalam da fongli sekmai turel luna na thamnaba drive chachakre haiba pawma photo ga konana sangai express manipuri da fongli mongsangai da lambi kopsilaga sajil lamba sing thudek khre haiba paw photo ga konana sanalaibak da fongle Manipur University gi hanagi Vice Chancellor Professor AP Pandey na tharak ki ba wakat Delhi High Court na reserve tawduna thamkre haiba paw People's Chronicle da fongli Film kumliba singna miyamna tamjaningai oiba thabak tawnaba forest mantri awangbo niuai na phongdokiba wafam sangai express english ki anchor kalam da fongli sangnai raba guitarist Wahengbam samsan leikidre haba pawma pongna from the fongle tarahumdoi suba dogra regiment na mixed martial arts fighter Jojo Rajkumari da mateng pangkibagi paw Manipur Mail gi anchor kalam amasung sangai express english da fongli Kiran Thagachari Rajesh Loisilakpada COVID-19 nagi ngak thongna wa face mask sopa put taruk lapna na laiba khut sama di mai mit taru tanana thamba haiba achamba thong omasi ngak na sakpinaba amo hananing singjari aroibada maroyo paw amo hanna COVID number moiduna mi sibagi sang hangalakpada Mukhyamantri Nongthomam Biren singna nungnang phongdokrai Manipur International Textile Expo Manitex lising nikul Imphal iskinil kuthi dangarang dagi haukre amasung laibak asida hojik COVID-19 positive oiba mi gi masing lak ohum lising humputra ni thoi sani marputra humdoi yaure pauloi jere